ꯃꯤꯒꯤ ꯁ꯭ꯇꯦꯇꯁ ꯌꯦꯡꯉꯒ ꯃꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯁꯦ ꯎꯠꯄ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯤꯌꯣꯟꯒꯨꯝꯕ ꯀ꯭ꯂꯔꯛꯀꯨꯝꯕꯗꯅ ꯃꯈꯣꯏꯅ ꯌꯥꯝ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯑꯗꯨꯗ ꯇꯧꯒꯦ ꯃꯥꯒꯤ ꯇꯧꯒꯦ ꯈꯨꯍꯥꯏꯁꯦ ꯑꯃꯈꯛ ꯈꯪꯕ꯭ꯔꯥ ꯀꯤꯔꯒ ꯈꯣꯠꯂꯒ ꯀꯩꯝ ꯅꯠꯇꯦꯕ ꯇꯧꯒꯦꯁꯦ ꯌꯥꯝꯅ ꯀꯥꯛꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯣꯟꯁꯤꯜꯂꯒꯅꯦ ꯃꯉꯣꯟꯗꯩ ꯍꯜꯂꯤꯕ ꯑꯩꯉꯣꯟꯗꯩ ꯐꯥꯎꯕ ꯍꯜꯂꯤꯅꯤꯀꯣ ꯇꯦꯛꯅꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟꯁꯤꯅ ꯑꯗꯨꯏꯗꯨꯗꯀꯣ ꯃꯥꯅ ꯍꯥꯏꯅꯦ calm down ꯑꯗꯨ ꯍꯦꯛ ꯎꯕꯗꯩꯗꯤ okay I'm like done enough ꯑꯗꯨꯕꯨ ꯃꯤꯗꯣ ꯄꯤꯛꯄꯗꯩ ꯄꯤꯛꯄ ꯊꯕꯛ ꯑꯃ ꯑꯣꯏꯁꯅꯨ ꯆꯥꯎꯕꯗꯩ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯑꯣꯏꯁꯅꯨ ꯃꯤ ꯑꯃꯒꯤ ꯃꯁꯥꯒꯤ ꯑꯣꯟ ꯆꯈꯥꯎꯗꯣ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯣ they deserve respect ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤꯀꯣ ꯑꯩꯅ ꯉꯁꯤ ꯄꯨꯖꯔꯛꯏꯕ ꯇꯣꯄꯤꯛꯁꯦ ꯑꯩ ꯁꯥꯇ꯭ꯔꯒꯤ ꯕꯤꯍꯦꯕꯤꯌꯔꯒꯤ ꯃꯇꯥꯡꯗꯅꯦꯕ ꯍꯣꯏ ꯑꯩ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅꯀꯣ ꯑꯩꯁꯨ ꯁꯥꯇ꯭ꯔꯁꯦ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯑꯃ ꯊꯦꯡꯅꯩꯌꯦꯕ ꯑꯗꯨꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯑꯩꯅ ꯁꯤꯒꯤꯁꯦ ꯑꯉꯥꯡꯗ ꯁꯤꯌꯔ ꯇꯧꯕꯁꯦ ꯀꯥꯟꯅꯅꯤ ꯈꯟꯕꯒꯤ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯉꯁꯤꯒꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯦ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯈꯔ ꯂꯩꯒꯅꯤꯕꯀꯣ ꯃꯈꯣꯏꯁꯦ ꯃꯤꯒꯤ ꯁ꯭ꯇꯦꯇꯁ ꯌꯦꯡꯉꯒ ꯃꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯁꯦ ꯎꯠꯄ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯤꯌꯣꯟꯒꯨꯝꯕ ꯀ꯭ꯂꯔꯛꯀꯨꯝꯕꯗꯅ ꯃꯈꯣꯏꯅ ꯌꯥꯝ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯂꯥꯏꯐꯇꯁꯨ ꯁꯣꯝꯅꯁꯨ ꯃꯌꯥम ꯊꯦꯡꯅꯔꯝꯃꯒꯅꯤꯕ ꯑꯗ ꯁꯤꯒꯨꯝꯕ ꯕꯤꯍꯦꯕꯤꯌꯔꯁꯤꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒ ꯇꯝꯃꯤꯕ ꯑꯉꯥꯡ ꯑꯃꯅ ꯍꯧꯖꯤꯛꯇꯒꯤ ꯁꯤꯒꯤ ꯕꯤꯍꯦꯕꯤꯌꯔ ꯎꯠꯄ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯋꯥꯏ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯥꯛꯈꯤꯕꯁꯨ ꯌꯥꯏꯀꯣ ꯂꯥꯛꯇꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯣꯖꯥ ꯑꯃ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯋꯤꯁ ꯄꯤꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯋꯥꯔꯤꯁꯦ ꯇꯥꯃꯤꯟꯅꯔꯒ ꯁꯣꯝꯒꯤ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣꯕꯀꯣ ꯑꯩꯅ ꯁꯤꯗ ꯌꯥꯝ ꯍꯦꯟꯖꯟꯅ ꯈꯜꯂꯤꯕꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯃꯌꯥꯝ ꯁꯣꯏꯗꯃꯛꯀꯤ ꯃꯣꯠ ꯁꯨꯡꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯇꯀꯣ ꯑꯦꯚ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅ ꯑꯃ ꯂꯩꯒꯅꯤꯕ ꯑꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯦ ꯁꯦꯀꯦꯟ ꯏꯌꯔꯗꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕ ꯀꯣ ꯊꯔꯠ ꯏꯌꯔ ꯑꯗꯨꯒ ꯐꯥꯏꯅꯦꯜ ꯏꯌꯔ ꯐꯣꯔꯠ ꯏꯌꯔꯗꯗꯤ ꯃꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯥꯏꯅ ꯈꯟꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯗꯅꯀꯣ ꯄꯣꯂꯤꯇꯤꯛꯁꯀꯨꯝꯕꯗꯒ ꯆꯪꯅꯤꯡꯕ ꯑꯗꯒꯤꯗꯤ ꯌꯥꯝꯅ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯔꯣꯝꯗ ꯑꯣꯏꯅ ꯆꯪꯁꯟꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯉꯥꯡ ꯁꯤꯒꯨꯝꯕꯁꯤꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯑꯉꯥꯡ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯕꯣꯔꯠ ꯑꯗꯨ ꯑꯗꯥ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗ ꯀꯩꯒꯤ ꯐꯥꯔꯁ ꯏꯌꯔꯗꯩ ꯍꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯐꯥꯔꯁ ꯏꯌꯔꯗꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯗꯤꯄꯥꯔꯠꯃꯦꯟꯇ ꯈꯛꯇꯪ ꯃꯈꯣꯏꯁꯦ ꯆꯠꯂꯣꯏꯕ ꯐꯥꯔꯁ ꯏꯌꯔꯗꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗꯗꯤꯀꯣ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤꯁꯨ ꯁꯕꯖꯦꯛ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯁꯕꯖꯦꯛ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯀꯤ ꯁꯕꯖꯦꯛ ꯁꯨꯃꯥꯏꯅ ꯂꯣꯏ ꯆꯥꯏꯊꯣꯛꯑ ꯇꯝꯗꯣꯏꯅꯦꯕ ꯐꯤꯖꯤꯛꯁ ꯀꯦꯃꯦꯁꯇ꯭ꯔꯤ ꯃꯦꯠꯁ ꯑꯃꯨꯛ ꯂꯣꯏ ꯍꯟꯅ ꯇꯝꯒꯗꯧꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯦꯀꯦꯟ ꯏꯌꯔꯗꯒꯤ ꯈꯛꯇꯅꯦꯕ ꯃꯈꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯄꯨꯔꯥ ꯐꯝꯃꯒ ꯀꯥꯗꯅ ꯈꯣꯠꯇꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗ ꯑꯩꯅ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗꯀꯣ ꯑꯩꯅ ꯑꯦꯁ ꯑꯦꯟ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯊꯦꯡꯅꯕ ꯑꯉꯥꯡ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ ꯃꯥꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯊꯔꯠ ꯏꯌꯔ ꯀꯥꯔꯦ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗ ꯃꯥꯁꯦ ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯔꯝꯕꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯥꯅ ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯔꯤꯀꯥꯟꯒꯤ ꯃꯇꯥꯡꯃꯛꯀꯤ ꯋꯥꯔꯤꯅꯦꯕꯀꯣ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯐ꯭ꯂꯨꯏꯗ ꯃꯦꯀꯥꯅꯤꯛꯁꯀꯤ ꯂꯦꯕꯁꯦꯀꯣ ꯑꯗꯨꯏꯗꯣ ꯑꯩꯅ ꯂꯧꯋꯦꯕ ꯑꯣꯖꯥ ꯑꯃꯅ ꯂꯧꯔꯅꯤ ꯑꯗꯨꯒ ꯇꯦꯛꯅꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯄꯤꯔꯅꯤꯀꯣ ꯑꯩꯕꯨ ꯑꯦꯁꯤꯁ ꯇꯧꯅꯕ ꯑꯗꯨꯒ ꯁꯥꯇ꯭ꯔꯈꯩꯁꯦ ꯑꯩꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯊꯤꯑꯣꯔꯤ ꯄꯥꯔꯠꯁꯦ ꯑꯩꯅ ꯕꯣꯔꯗꯁꯤꯗ ꯇꯥꯛꯑꯅꯤꯗꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯨ ꯀꯃꯥꯏꯅ ꯇꯧꯏ ꯇꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯇꯦꯛꯅꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟꯇꯨꯅ ꯒ꯭ꯔꯨꯞ ꯋꯥꯏꯁ ꯇꯧꯔ ꯇꯥꯛꯈꯤꯗꯣꯏꯅꯦꯕ ꯑꯗ ꯒ꯭ꯔꯨꯞ ꯑꯃꯗ ꯑꯉꯥꯡ ꯀꯌꯥ ꯂꯩꯒꯅꯤ ꯑꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯂꯦꯕ ꯔꯦꯀꯣꯔꯠ ꯏꯈꯠꯂꯒ ꯄꯨꯈꯠꯂꯛꯄꯁꯦ ꯁꯣꯏ ꯁꯥꯡꯗꯤ ꯑꯩꯅ ꯉꯥꯛꯇ ꯇꯧꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦꯗꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯔꯛꯇꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯒꯗꯣꯔꯤꯕꯅꯦꯕ ꯁꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯋꯦꯀꯣ ꯑꯩ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯗꯥꯏꯔꯦꯛ ꯑꯩ ꯂꯧꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯒꯤꯅꯣꯗꯤ ꯃꯥꯁꯨ ꯐ꯭ꯌꯨꯆꯔꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯈꯜꯂꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯐꯣꯔ ꯗ ꯇꯥꯏꯝ ꯕꯤꯡ ꯑꯩ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯩꯅꯅꯦꯀꯣ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯔꯥꯍꯨꯜ ꯍꯥꯏꯇꯥꯔꯁꯨ ꯔꯥꯍꯨꯜ ꯍꯥꯏꯕ ꯑꯉꯥꯡꯁꯤꯗꯤ ꯑꯗꯨꯝ ꯌꯥꯎꯕꯅꯤꯅꯀꯣ ꯑꯩ ꯁꯤꯒꯤ ꯀꯣꯂꯦꯖꯁꯤꯗ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯃꯃꯤꯡ ꯑꯃ ꯑꯩꯁꯦ ꯂꯧꯒꯦ ꯀꯧꯕꯅꯦꯕꯀꯣ ꯑꯗ ꯑꯩ ꯂꯧꯔꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯃꯤꯡꯗꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯗꯦꯕ ꯃꯣꯠꯍꯟꯅꯤꯡꯗꯦꯕ ꯑꯗꯨꯅ ꯑꯩ ꯃꯌꯥꯡ ꯃꯃꯤꯡ ꯑꯃ ꯁꯨꯝ ꯂꯧꯖꯒꯦ ꯀꯩ ꯀꯧꯔꯁꯤꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯗꯕ ꯑꯗꯤꯇ꯭ꯌꯒ ꯍꯥꯏꯕꯁꯤꯗꯤ ꯁꯥꯎꯠ ꯔꯣꯝꯗꯗꯤ ꯑꯃꯨꯛ ꯄꯥꯡ ꯀꯧꯗꯦꯀꯣ ꯑꯗꯨꯅ
ꯑꯗꯤꯇꯤꯌꯥꯅꯦꯅ ꯂꯧꯔꯁꯦꯕꯀꯣ ꯃꯥꯒꯤ ꯃꯤꯡꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯣꯡꯃ ꯑꯃꯈꯛ ꯑꯩꯁꯤꯅ ꯑꯩꯒꯤ ꯂꯦꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯦꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯝꯖꯔꯤꯕ ꯃꯐꯝꯁꯦ ꯁꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯁꯤꯗꯁꯨ ꯗꯦꯛꯁ ꯑꯃ ꯂꯩꯀꯣ ꯗꯦꯛꯁꯁꯤꯗ ꯑꯩꯅ ꯂꯦꯕ ꯔꯦꯀꯣꯔꯗ ꯆꯦꯛ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯑꯦꯇꯦꯟꯗꯦꯟꯁ ꯂꯧꯕ ꯈꯣꯠꯄꯁꯦ ꯑꯩꯁꯦ ꯐꯝꯃ ꯂꯣꯏ ꯇꯧꯗꯣꯏꯅꯦꯕ ꯑꯩꯒꯤ ꯍꯦꯛ ꯃꯅꯤꯡꯗꯅ ꯕꯣꯔꯗꯁꯦ ꯂꯩꯔꯅꯤꯕꯀꯣ ꯑꯗꯨꯒ ꯕꯣꯔꯗꯁꯤꯗꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯍꯟꯊꯈ꯭ꯔꯀꯥꯟꯗꯅ ꯆꯪꯉꯛꯐꯝ ꯊꯣꯡꯁꯦ ꯂꯩꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯆꯪꯉꯛꯄ ꯊꯣꯛꯈꯤꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯅꯤꯡꯁꯤꯗꯩ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯦꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯊꯣꯟꯈ꯭ꯔꯕ ꯑꯉꯥꯡꯀꯣ ꯑꯗꯤꯇꯤꯌꯥ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯂꯦꯕꯁꯤꯗꯤ ꯃꯥꯒꯤ ꯂꯦꯕ ꯂꯣꯏꯔꯦꯅ ꯆꯠꯄ ꯌꯥꯗꯦꯕ ꯄꯨꯡ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯣꯏꯁꯦ ꯂꯦꯕꯁꯤꯗ ꯐꯝꯃ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯂꯦꯕꯁꯦ ꯄꯨꯡ ꯑꯅꯤꯈꯛꯀꯤ ꯂꯦꯕꯅꯦꯕ ꯑꯣꯟꯂꯤ 2 ꯑꯋꯔꯁꯇ ꯉꯁꯥꯏꯒꯤ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯗꯧꯅꯦꯕ ꯃꯣꯏ ꯂꯣꯏꯔꯒꯅ ꯐꯔꯦ ꯂꯣꯏꯔꯒꯅ ꯂꯦꯕ ꯔꯦꯀꯣꯔꯗ ꯏꯈꯠꯄ ꯍꯧꯔꯣ ꯑꯗꯩꯗꯤ ꯃꯣꯏꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯨꯕꯗ ꯃꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯔꯛꯏꯕ ꯚꯦꯂ꯭ꯌꯨ ꯃꯌꯥꯝꯗꯣ ꯀꯦꯜꯀꯨꯂꯦꯁꯟꯗ ꯐꯣꯔꯃꯨꯂꯥꯗ ꯑꯃꯨꯛ ꯍꯥꯞꯄ ꯈꯣꯠꯂꯒ ꯇꯥꯏ ꯇꯥꯗꯦ ꯌꯦꯡꯒꯗꯣꯏꯅꯦꯕ ꯑꯗꯨꯈꯩꯗꯣ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯣꯏ ꯑꯗꯨ ꯇꯧꯔꯒ ꯂꯩꯐꯝ ꯊꯣꯛꯑꯦꯕ ꯑꯦꯁ ꯑꯦ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯗ ꯑꯩꯅ ꯁꯣꯝꯗ ꯂꯦꯕ ꯔꯦꯀꯣꯔꯗꯀꯤ ꯀꯩꯅꯣꯝꯃ ꯀꯟꯅ ꯇꯧꯔꯤꯀꯥꯟꯁꯤꯗꯀꯣ ꯂꯦꯞꯇꯣꯞꯇꯁꯨ ꯑꯩ ꯃꯥꯔꯛ ꯑꯦꯟꯇ꯭ꯔꯤꯔꯥ ꯀꯩꯅꯣꯝ ꯇꯧꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤꯕꯅꯦꯕ ꯑꯗ ꯃꯥꯁꯦ ꯊꯣꯛꯈꯤꯕꯅꯦꯕ ꯑꯗ ꯉꯁꯥꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟꯁꯤꯅ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨꯅ ꯊꯣꯛꯈꯤꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯍꯪꯉꯝꯗꯅ ꯊꯣꯛꯄ ꯑꯗꯒꯤꯗꯤ ꯌꯥꯝꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁꯇꯣ ꯃꯥꯅ ꯄꯨꯔꯥ ꯃꯥꯒꯤ ꯔꯥꯖ ꯌꯥꯕꯩ ꯇꯥꯏꯞꯇꯀꯣ ꯃꯥꯅ ꯊꯣꯛꯈꯤꯕꯗꯨꯅꯦꯕ ꯑꯗ ꯑꯩꯅ ꯃꯥꯁꯦ ꯑꯉꯥꯡ ꯑꯃ ꯁꯨꯃꯥꯏꯅ ꯐꯠ ꯂꯥꯎꯅ ꯊꯣꯛꯈꯤꯕꯗ ꯑꯩꯁꯨ ꯅꯣꯇꯤꯁ ꯇꯧꯍꯧꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯀꯅꯥꯅꯣ ꯊꯣꯛꯈ꯭ꯔꯤꯗꯣ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯕꯗ ꯑꯃꯨꯛꯀ ꯑꯦꯇꯦꯟꯗꯦꯟꯁ ꯂꯧꯔꯒ ꯉꯁꯥꯏꯈꯣꯏꯗꯤ ꯀ꯭ꯂꯥꯁꯇ ꯌꯥꯎꯔꯝꯃꯒ ꯀꯣꯟꯅ ꯀ꯭ꯂꯥꯁꯇ ꯌꯥꯎꯔꯛꯇꯕꯗꯣ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯌꯥꯏꯗꯅꯀꯣ ꯍꯥꯏꯕꯗꯤ ꯇꯧꯒꯦꯗꯤ ꯌꯥꯝ ꯂꯥꯏꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯀꯩꯝ ꯍꯥꯏꯕꯤꯗꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯗ ꯑꯩꯅ ꯅꯣꯏ ꯂꯣꯏ ꯃꯥꯔꯛ ꯀꯛꯀꯅꯤ ꯊꯣꯛꯈ꯭ꯔꯤꯃꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯣꯔꯛꯑꯣ ꯍꯥꯏꯔꯗꯤ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯀꯗꯣꯏꯅꯦꯕ ꯀꯩꯒꯤꯅꯣꯗꯤ ꯃꯣꯏꯗꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯤꯕ ꯁꯦꯀꯦꯟ ꯏꯌꯥꯔ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡꯅꯤꯗꯅꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯊꯣꯛꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯨꯄꯥꯁꯦ ꯑꯗꯨꯏꯗꯨꯅ ꯃꯥꯁꯤꯅ ꯆꯩꯔꯒ ꯑꯉꯥꯡꯁꯦ ꯀꯧꯁꯜꯂꯛꯑꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯃꯥꯏ ꯃꯃꯥꯟꯅꯕꯗꯨꯅ ꯀꯧꯔꯛꯄꯩ ꯊꯣꯛꯄꯅꯦ ꯃꯥ ꯄꯨꯔꯥ ꯆꯠꯄ ꯅꯠꯇꯦ ꯃꯥ ꯑꯃꯨꯛ ꯆꯪꯉꯛꯈꯤꯗꯣꯏꯅꯦ ꯁꯤꯅꯦꯕ ꯑꯗ ꯃꯥꯅ ꯈꯨꯝꯃꯤꯕ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯦꯇꯤꯆꯨꯠ ꯃꯥꯒꯤ ꯒꯠꯁꯇꯣꯀꯣ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯣꯏꯅꯦ ꯀ꯭ꯂꯥꯁꯇꯩ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯑꯃ ꯂꯩꯔꯤꯀꯥꯟꯗ ꯑꯣꯖꯥꯗ ꯍꯪꯗꯅ ꯆꯠꯄꯁꯦ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯒꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯠ ꯑꯗꯨꯏꯗꯨꯅꯅꯦꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯕꯤꯍꯦꯚ ꯇꯧꯕ ꯉꯝꯃꯤꯗꯣ ꯑꯣꯖꯥ ꯑꯃ ꯂꯩꯔꯤ ꯑꯣꯖꯥꯁꯦ ꯑꯃꯇꯪ ꯅꯠꯇꯦ ꯑꯣꯖꯥ ꯑꯅꯤ ꯂꯩꯔꯤ ꯒꯥꯏꯁꯦ ꯃꯥ ꯈꯪꯗꯕꯤꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯁꯨꯝ ꯑꯣꯕꯖꯔꯕ ꯇꯧꯕꯀꯣ ꯇꯦꯛꯅꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟꯇꯒꯅꯅꯦ ꯃꯥꯁꯦ ꯁꯔ ꯒꯥꯏꯁꯦ ꯀꯧꯗꯦꯕ ꯈꯪꯉꯕ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯇꯥꯃꯣꯒ ꯍꯥꯏꯕꯗꯣ ꯑꯗꯨꯗꯩ ꯃꯌꯥꯡ ꯑꯇꯣꯞꯄ ꯍꯤꯟꯗꯤ ꯉꯥꯡꯕꯗꯅ ꯚꯩꯌꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯣꯏ ꯁꯥꯎꯠꯇꯅ ꯁꯤꯗꯅ ꯑꯟꯅꯥ ꯍꯥꯏꯔꯦꯅꯀꯣ ꯇꯥꯃꯤꯜꯗꯅꯤꯅ ꯑꯗꯨꯗꯁꯨꯅꯦ ꯈꯪꯕ꯭ꯔꯥ ꯃꯥꯗꯣ ꯑꯟꯅꯥꯒ ꯍꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗ ꯑꯩꯅ ꯌꯥꯝ ꯍꯥꯎꯇꯕꯗꯣ ꯉꯁꯥꯏꯒꯤ ꯃꯤ ꯑꯃꯁꯦ ꯇꯣꯂꯣꯞꯇꯣ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯃꯌꯨꯝ ꯑꯃ ꯄꯨꯅꯕꯒꯤꯗꯃꯛꯇꯀꯣ ꯃꯤꯁꯦ ꯊꯕꯛ ꯑꯃ ꯇꯧꯖꯔꯤꯅꯦꯕ ꯑꯗꯨꯒ ꯀꯣꯂꯦꯖꯇꯨꯗ ꯃꯥꯁꯨ ꯃꯥꯒꯤ ꯗꯦꯖꯤꯛꯅꯦꯁꯟꯗꯣ ꯆꯥꯎꯒꯦꯔꯥ ꯄꯤꯛꯀꯦꯔꯥ ꯗꯦꯖꯤꯛꯅꯦꯁꯟ ꯑꯃ ꯑꯦꯁꯥꯏꯟ ꯇꯧꯔꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯥ ꯇꯣꯂꯣꯞ ꯑꯃ ꯁꯥꯗꯅ ꯃꯥ ꯀꯥꯖꯔꯛꯏꯕ ꯃꯤꯅꯦꯕ ꯑꯗꯨꯏꯗꯨꯗ ꯃꯥꯅ ꯁꯤꯗ ꯀꯩꯗꯧꯕꯒꯤꯅꯣꯕ ꯑꯗꯨꯃꯥꯏꯅ ꯀꯧꯒꯗꯣꯔꯤꯁꯦ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯁꯠ ꯂꯥꯎꯅ ꯉꯥꯡꯗꯦꯕ ꯍꯥꯟꯅ ꯑꯣꯕꯖꯔቭ ꯇꯧꯋꯦꯕꯀꯣ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣ ꯍꯣꯏ ꯊꯣꯛꯎꯔꯤꯕ ꯃꯥꯅ ꯂꯥꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯌꯦꯡꯉꯦꯕ ꯌꯦꯡꯕ ꯀꯥꯟꯁꯤꯗꯅꯦꯀꯣ ꯑꯩꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯑꯣꯕꯖꯔቭ ꯇꯧꯋꯦꯕ ꯉꯁꯥꯏꯒꯤ ꯁꯔꯁꯤꯅ ꯁꯥꯎꯅꯤꯡꯕꯅꯤꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯗ ꯅꯪꯅ ꯂꯦꯕꯇꯣ ꯂꯣꯏꯔꯦꯅ ꯊꯣꯛꯄꯅꯤꯅ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯣ ꯅꯊꯟꯗ ꯇꯧ ꯑꯗꯨꯒ ꯆꯨꯝꯅ ꯇꯧꯗ ꯇꯥꯔꯗꯤ ꯅꯪ ꯀꯩꯅꯣ ꯇꯧꯅꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦꯀꯣ ꯀꯩꯅꯣꯝꯗꯤ ꯍꯥꯏꯕꯅꯦꯕ ꯑꯗ ꯃꯥ ꯇꯥꯃꯤꯜꯗ ꯉꯥꯡꯕꯅꯦꯕ ꯁꯥꯎꯔꯒ ꯆꯩꯕꯅꯦꯕ ꯑꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯣ ꯇꯧꯑꯁꯤ ꯃꯥꯅ ꯇꯧꯒꯦ ꯀꯥꯏ ꯃꯥꯒꯤ ꯇꯧꯒꯦ ꯈꯨꯍꯥꯏꯁꯦ ꯑꯃꯈꯛ ꯈꯪꯕ꯭ꯔꯥ ꯀꯤꯔꯒ ꯈꯣꯠꯂꯒ ꯀꯩꯝ ꯅꯠꯇꯦꯕ ꯇꯧꯒꯦꯁꯦ ꯌꯥꯝꯅ ꯀꯥꯛꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯁꯤ ꯑꯉꯥꯡꯁꯦꯅ ꯑꯩꯁꯨ ꯌꯦꯡꯒꯦꯅ ꯌꯦꯡꯉꯦꯀꯣ ꯉꯥꯏꯍꯥꯛ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯥꯅ ꯀꯩ ꯍꯥꯏꯒꯦꯗ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯥꯎꯔꯒ ꯑꯃꯗꯨꯅ ꯆꯩꯔꯛꯄꯗꯣ ꯈꯣꯟ ꯀꯟꯅ ꯂꯥꯎꯈꯠꯂꯛꯄꯗꯣ ꯑꯗꯨꯏꯗꯨꯗ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯣꯟꯁꯤꯜꯂꯒꯅꯦ ꯃꯉꯣꯟꯗꯩ ꯍꯜꯂꯤꯕ ꯑꯩꯉꯣꯟꯗꯩ ꯐꯥꯎꯕ ꯍꯜꯂꯤꯅꯤꯀꯣ ꯇꯦꯛꯅꯤꯀꯦल ꯑꯦꯁꯤꯁꯇꯦꯟꯁꯤꯅ ꯑꯗꯨꯏꯗꯨꯗꯀꯣ ꯃꯥꯅ ꯍꯥꯏꯅꯦ ꯀꯥꯝ ꯗꯥꯎꯟ ꯑꯗꯨ ꯍꯦꯛ ꯎꯕꯗꯩꯗꯤ ꯑꯣꯀꯦ ꯑꯥꯏ ꯑꯦꯝ ꯂꯥꯏꯛ ꯗꯟ ꯏꯅꯐ ꯀꯣ ꯑꯗꯩꯗꯤ ꯑꯩꯁꯦ ꯐꯨꯛ ꯍꯧꯒꯠꯂꯛꯑꯦ ꯑꯩꯒꯤ ꯁꯤꯠꯇꯒꯤ ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯗꯤꯇ꯭ꯌ ꯃꯥꯏꯟ ꯌꯣꯔ ꯋꯥꯔꯗꯁ ꯍꯥꯏꯕ ꯑꯩꯅꯀꯣ ꯃꯥꯏꯟ ꯌꯣꯔ ꯋꯥꯔꯗꯁ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯩ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗꯗꯤ ꯀꯤꯔꯦꯕ ꯀꯩꯒꯤꯅꯣꯗꯤ ꯃꯥꯅ ꯀꯤꯔꯤꯁꯤꯁꯨꯅꯦꯀꯣ ꯑꯩ tꯁꯦꯡꯅ ꯍꯥꯏꯒꯦꯀꯣ ꯃꯥꯗꯣ ꯔꯦꯁꯄꯦꯛꯐꯨꯜ ꯑꯣꯏꯕ ꯑꯗꯨ ꯑꯗꯥꯒꯤ ꯀꯩꯝ ꯅꯠꯇꯦꯕ ꯃꯥꯒꯤ ꯃꯥꯔꯛꯇꯣ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕ ꯈꯛꯀꯤ ꯀꯤꯕ ꯑꯣꯏꯔꯝꯒꯅꯤꯕ ꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯦ ꯑꯩ ꯈꯪꯗꯕꯣꯏ ꯈꯪꯉꯦꯕ ꯃꯥꯒꯤ ꯃꯥꯔꯛ ꯈꯛꯀꯤ ꯈꯜꯂꯒ ꯑꯣꯏꯔꯝꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯍꯣꯜ ꯅꯦꯔꯦꯇꯤꯞꯇꯣ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯁꯨ ꯅꯣꯛꯑꯒ ꯍꯥꯏꯔꯦꯕ
okay, na aingondda hangamma thokibro nang changakada oitarsu nang hangambra haiba mana hangamdre sorry ma'am sorry ma'am ada aina so ai action lauge ko nangonda haireba isa adagidi mase sorry sorry ada aina haiba aingonda sorry haigano nang sir da sorry hayo sineba ado mana sir na yam kanna laura chairakpaine sineba da aina nangna limit roi cross tawridudi nang sir da phausu hangde aingonda su hangde aduga nangna thokningkanda thoe aduna chairakpham thoktro aduda nangna amuk kaigino nangna amuk masa mathanda kaino do magi argument to iri do karigino haiba aduga sigi angang sina hairi sina ngasagi oja sida mase ngasagi mase mana tawri action do mase lale habis mase yaningdriba ngahaktang thoubane sida adum laigreba magi mindset se sigi mindset se sine ba hojiki matamda yam luri se ko masagi asweba se admit tawngam aduga ozada hangamdana thoba hairi se pura soirabane adugi do man hairina minute ani gi ogera minute manga gi ogera ma halakidori habse si sungya ya ba chatnaba ya ba pot na te bo hoi normal classroom na te adu do lab ne hai tarasu aduga second year dagi sigumba attitude ama laiba sina ngasagi mana final year kara chatlakanda di suppose ma sina oiri egaina se khallase ba president ko adoi daradi mangonda gi magi junior khaina kari tamjaningai oidoino ba ma hojik third year hojik pekha akoi hogdore ko pekha tharani aduga tha amagi matungda di mase final year haidu kadorabane ba adugi amuk chahi amai matungda di mase graduate oiradoine aduga mase engineer guide oiradoine ba adugansa mana kari example no junior gi mamangda set ka tawdori ba society gi mamangda mana set tawrakadori ba example se ko aduna aina suma haireba ko nang apology letter ama idaba yaroi this is my form of punishment aduga nangna igadori ba apology letter do aingonda natte nang sir da igadamne mana sir sida yamna usitningdaba mana ngamme mana usitte yam ningba do ko aduna ai utti halaloi sineba mana apology letter se itaradi ngasagi sir dugi mamangda mase apologize ti tawgadori dana ko aduna sumain tawrase phare ai wase yam chawtho aroige aduna nang apology letter ama iro sir da aduga ngasagi sir sina kaigumba letter do the accepted ana hire akanda tang adugi letter do aingonda yawro adugi photo yawra akanda tang ai nangonda further action amata lawroi haireba ko dagidi mase mamai mamit ngange aduga madu upai sunglai laitreba do mase amutang adudai kitang hena lenient oiba ama pihanninge ba magi punishment adu darso ai sumong hongoi aditya this is my final decision your apology letter should be towards the sir not to me aduga ngasagi sigi matter se close tawgadaba mi duna aina oigani aduna apology accepted haina accept tawrakanda tang sigi wase loisanagani haireba adagidi mai mamanaba khaiduna so adum igro adum moichu hairedana ko na tatardi nang hena wase chawtho ani na adai sumaina loisanagi ye sigi matang sa ina hainingi di ko ngasagi aingondadi aduk laina mana sorry haiba ngamba ko aduga aingonda wa ngangbadana mase ton amada ngangba aduga just because amada na technical assistant ne mana ngasagi calm down ga haigibada aingonda yamna nungai gidaba yengba matamda aduga pharasu phatrasu ama technical assistant oirudi amni chahi yangkhai yairabane ba pokkaga hauba haujaraba mi ne ba aduda ngasagi angang amana ko angang petawa amana ngasagi adumaina ngangbado atagidi aise khalleba second year sidagi mana asuktina mi se awang anem hojiktagi khaiba hauraba karino ba ko future no oigadoriba angang singse auna angang apababa mayam amsu laiko da sigumba sa ina share tawise karigino haiba matamda oja amada mana adumaina tawgiba haibase sise kuire ko chahi amagi mamangi thangdokne ba adum ningsange ba aduna kona atopo ojana su aingonda magi feedback loba kanda aina su adum phana haideba asi angang se achauba awangba anemba pikpa yam khaiba angang ne ai mangonda president oina aigi mita sumu de aisu adum haiba sine aduna aina haigada babu ko respectful oyo mi khudingmakta respectful oibiyo haibadi achau asang ngakta haina adu tawgadaba natte mi khudingmak respect deserve tawe hoi mi hatpa ko rapist kumba makhoi they don't deserve adubu mi do pikpadai pikpa thabak ama oisanu chawbadai chawba thabak ama oisanu mi amagi masagi on chakhau do paisa taliba mi khudingmak ko they deserve respect
ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯈꯣꯠꯄꯁꯦ ꯑꯃꯨꯛ ꯂꯣꯏ ꯇꯣꯛꯈ꯭ꯔꯒ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯉꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛꯐꯨꯜꯂꯤ ꯋꯥ ꯉꯥꯡꯒꯗꯕꯅꯤ, ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯕ ꯇꯥꯔꯒ ꯂꯩꯕ ꯑꯍꯜ ꯑꯃꯗꯁꯨ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛꯁꯦ ꯇꯧꯒꯗꯕꯅꯤ꯫ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯂꯨꯕꯅꯦ, ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯩꯁꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯈꯤꯕ, ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯈꯤꯕ ꯑꯩꯒꯤ ꯋꯥꯟ ꯂꯥꯏꯟ ꯑꯣꯐ ꯃꯣꯇꯤꯚꯦꯁꯟ ꯑꯃꯗꯒꯤ ꯑꯉꯥꯡ ꯃꯤ ꯑꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯊꯥꯏꯅ ꯃꯦꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯁꯤꯡꯉꯤꯒ ꯍꯥꯏꯕꯒꯤꯀꯣ ꯂꯩꯌꯦꯕ ꯋꯥꯔꯤ ꯑꯇꯣꯞꯄ ꯐꯖꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯀꯣ꯫ ꯑꯗꯨꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤꯁꯤꯃ ꯂꯧꯈꯠꯂꯤꯁꯤꯅꯀꯣ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯈꯩꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ, ꯑꯆꯧ ꯑꯁꯥꯡ ꯌꯥꯝ ꯈꯥꯏꯒꯅꯣꯀꯣ, ꯑꯆꯧꯕ ꯃꯆꯥꯅ ꯌꯥꯝ ꯈꯥꯏꯒꯅꯣ, ꯃꯤ ꯑꯃꯗꯀꯣ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯎꯕꯤꯌꯣ꯫ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯃꯌꯥꯝꯗꯒꯤ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫